Hello, good morning. ꯎꯆꯦꯛꯅ ꯍꯧꯗꯣꯔꯛꯑꯦ ꯉꯁꯤꯗꯤ ꯊꯦꯡꯗꯤ ꯊꯦꯡꯉꯕꯅꯦ ꯑꯗꯣ ꯋꯦꯗꯔꯁꯦ ꯌꯥꯝ ꯉꯟꯕ ꯃꯥꯟꯕ ꯅꯤꯡꯊꯝꯊꯥꯒꯤ ꯋꯦꯗꯔ ꯅꯨꯡꯁꯥ ꯁꯥꯗꯕꯗꯣ ꯂꯩꯆꯤꯜ ꯊꯥꯕꯗꯣ ꯑꯣꯏꯕ ꯑꯗꯣ ꯑꯌꯨꯛ ꯉꯟꯇꯥꯗ ꯗꯤꯇꯣꯛꯁ ꯋꯥꯇꯔ ꯁꯦꯝꯃꯅꯤ ꯆꯟꯕꯤ ꯆꯅꯨꯗꯣ ꯕ꯭ꯂꯣꯛ ꯂꯩꯕꯗꯣ ꯃꯥꯛꯅ ꯗꯤꯇꯣꯛꯁ ꯋꯥꯇꯔ ꯊꯛꯇꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗ ꯂꯣꯏꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯊꯕꯛ ꯈꯔ ꯇꯧꯊꯣꯛꯑꯅꯤ. ꯑꯩꯒꯤ ꯇꯦꯕꯜꯁꯇꯤ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ, ꯌꯥꯝ ꯃꯦꯁꯤ ꯑꯣꯏꯕꯅꯤ. ꯆꯦ ꯈꯔ ꯄ꯭ꯔꯤꯟ ꯇꯧꯔꯅꯤ. ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯆꯦꯗꯨꯅꯦꯕ ꯄ꯭ꯔꯤꯟ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ. ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯂꯅꯤ. ꯑꯩꯁꯦ ꯖꯤꯄꯤꯗ ꯀꯧꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯆꯠꯂꯦ. ꯑꯗꯣ ꯆꯠꯇꯤ ꯌꯥꯝ ꯆꯠꯅꯤꯡꯗꯕꯅꯦ, ꯋꯦꯗꯔꯁꯦ ꯌꯥꯝꯅ ꯇꯨꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯋꯦꯗꯔꯗꯨꯅꯦꯕ. ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯑꯦꯝꯗꯤꯗꯤ ꯁꯝꯅ ꯕꯤꯄꯤ ꯌꯦꯡꯕꯤꯔꯤ, ꯑꯥꯏꯔꯤꯁ ꯆꯦꯛ ꯇꯧꯕꯤꯔꯤ. ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯑꯩ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯀꯌꯥꯝ ꯅꯝꯅꯤꯡꯉꯛꯄꯗꯨꯅꯦꯕ, ꯑꯗꯣ ꯃꯩꯇꯩꯁꯦ ꯌꯥꯝꯕꯒꯤ ꯏꯀꯥꯏꯕꯗꯨꯅꯦꯕ ꯇꯧꯔꯤꯁꯦ. मुकद्दिम हाजारिका फिशारी डिपार्टमेंट फिशारी डिपार्टमेंटेर पक्ष থেকে শ্রী মুকদ্দিম হাজারিকা মহাশয় ꯅꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯀꯣꯏꯕ ꯆꯠꯄꯩꯅꯦꯕ. ꯃꯐꯝꯒ ꯈꯪꯄꯣꯟꯇꯦ, ꯃꯐꯝ ꯃꯔꯥꯡꯒ ꯈꯪꯄꯣꯟꯇꯦ, ꯀꯣꯏ ꯆꯠꯄꯗꯨꯅꯦꯕ ꯏꯕꯥꯅꯤꯅ ꯒꯥꯔꯤ ꯑꯃ ꯄꯥꯏꯁꯜꯂꯒ ꯑꯩꯈꯣꯏ ꯉꯥꯎꯔꯛꯇꯕꯒꯤ, ꯅꯧꯅ ꯉꯥꯎ ꯐꯪꯗꯕꯩ ꯍꯧꯖꯤꯛ ꯅꯧꯅ ꯉꯥꯎꯖꯕꯗꯨꯅꯦꯕ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯇꯧꯔꯤꯁꯦ. ꯀꯔꯤ ꯅꯤꯃꯥꯏ ꯆꯥꯟꯄꯨꯔ जाओ जाओ तो 혼가는 울어있네. 레펀 가노 mình ăn kinh 레펀 rồi. 오늘이 너때? phải dừng nè, nâng cái dừng nằm ra. Ra bỏ, nó mà bỏ.
ดิยายมาเลย Hít con người đuôi đó. ยายพี่มันตัวกีเดว่าให้นังฟังดอกฟังอำจะบสูนังซีรีบานีในนัง Trời, anh thật sự. ค่อยเดินสิวันนี้เฮียกันเมียกี่สินี่